Department of Language and Implementation की building AMAGA LOINANA multipurpose hall ama SHANABA की damak Sagolband की MLA RK Mona Ngasi Sega ro Takhellambam Leikai Da Urep Uyung Tamkhre Tawramaduga Mari Lainana MLA RK Mona hai Nauna Sagadoriba multipurpose hall asina Miyam da Chauna Kanaba Piragani Nauna Sagadoriba building asigi makha thangba saruk asina multipurpose hall oina sizinaraga Ahanba matol asina Mari Lainaba department ki oigadabani Sagolband Assembly constituency की मनुंग चना अते साखुत थौरांगी थबक कयासु लेप्तना पाइखतले प्रोजेक्ट सिंग अदुगी मनुंग दा तेरा बाजार दा इमा कैथल साबा एसीएससी की लंबी खुदिंगमक मतमगा चुनब मोंगदा सेमगतपा अमदे लेरा खुलक सिंग दा पेपर ब्लॉक टेक्नोलॉजी नत्रगा सीमेंटेड रोड ना सिंगबा सेमगतपगी थबक सिंग असे पनबे याई कुमजाले सिंगनी कुनिथोय दा हौदोखिबा सोलर स्ट्रीट लैम्प इंस्टॉल तौबा अमदे तोंगान तोंगान बलैखाई सिंग दा सिक्योरिटी कैमरा सिंग इंस्टॉल तौबा सिनसो मियाम दा साउना कानब पिरगनी Solar lights sing thamlakpa shina Leikai gi miyamna thiramba electricity gi bill ado thidrabasu yaragani makhatana su housing install tawdriba mafam singda solar street lights sing ase install tawragani haiki office buildings su yaad rahe main khambe idune laiba mafam se yaad rabanina sinabam su khangre noi gi office buildings se koi mathakta thangla lage hazana semaga thambirage o mari thona semage makhasna Leikai da bibiro Leikai gi thawdu wa thokda Apam leitaba wabase masigise amakta koi bona minaraga chumthokminasi semdokminasi habidagi moina ayaba bigina kandana sise panthokjabani haidai smai thamjagi haiba structure community hall come Department of Language ki sugumba building si akoi yaringe di within 1 year ki time frame mathang sahi gi sumkanda March April rai da koi sangaba ngamnana bagi atugi pandamda changsan si haidai smaina thamjage